Ngasai Impal West ki Yurembamda Jiri Tupul Impal Railway ki project Makha Sengut Liba Railway Station ki Pium Yangsin Kray. Yangsit Kokta Laduda Kontozum Assembly Constituency MLA Dr. Sapam Ranjan Lamsang SC MLA S. Rajin Singh Chief Secretary Dr. Punit Kumar Goyal Chief Secretary Transport Anurag Commissioner to Chief Minister and Ashok Kumar Director Transport Case Dina Amadi Senior Government Officials Singh Saruk Yaki Northeast Frontier Railway ki officials Singna Hojik Sengbat Sagaliba Impal Railway Station Amadi Jiribam Tupul Impal Rail Project Asi Lising Sumna Kunipangi December Thada Losina Pandam Tamduna Sangsili Tabaki Progress Matang Rasi Minister Waikem Sanda Sandoku Wapam Singh Tamki Makata Pada Minister na Project Asigi Sangai Tila Sengbat Liba Channel number 12 ta Susatuna Sangsili Tabak Singh Yaksin Ki Impal West, Impal East, Thawal, Kaksing Amadi, Bishnupur District ki Magistrate Singh Athoki Serda Hayeng April Tang Trama Ayupung Manga Dagi Nukil Pumanga Pawa Curfew Complot Kane Hairi. Safe School, Safe Hospital and Fair Safety Our Society together for Fair Prevention Haiba Timda Fair Service Department Government of Manipur Sinduna Fair Service Week 2026 Pangtokre from the Home and Youth Affairs and Sports Minister Konthozam Govinda Das Nasir Ges Oina Saruk Yaki Thongi Saruk Ama Oina Mathau Pangtokpada Laikhidraba firefighters Singi Mafamda Laisu Katuna Amadi Minute Ani to Mina Laiduna Kai Kumlaba Udki Makata Pada District Fire substation Singda computer setting Yantoki Amadi Mathoda Todok Hendokpa Mui Singda Fire Service Personnel Singda Award Pidana Pun Tawatki Throngi Waral Pidana Sipges Oikiba Govindas Kontozamna Fire Service Tauriba Mui Singda Katopa Lona Matau Taunaba Amadi Fire Safety Maru Matang the Sugai Wapam Tamki Dronglawi Todoki Matanga Minister Miami Puning Partner Ribinaba Apil Trodona Todoki Matanga Tijinbagi Tabuk Satari Aten Matang Manung the Heglosin Bayadabana a same Mara Levis Singado Kando Pada Matamkar Sankigani Haike Asimatang Sungasiga Sigumlava Fire Service Week Observation Asigi Kudong Sava Logjaragayhana through media appeal tawjani amasong mayamda appeal tawjari akoi state asi progress laigadari bani atopa state ka sangdam nabagamba dugumba state amo igadari bani Sahi hum sujilaknaba Manipur thokleba irang asigi manungsanna Bishnupur district ki manungsanba Tonglawbida kuki militant singna bomb kapsinduna Angang ani hat khaba amadi khoisaung raba miyamna Central Force da khongjang changsin bada miyoi ahum amuk laikhidaba matungda ngasi nuktil pung anirom tabda thinunggeida bolero pickup ama amadi varna car anida civil fizol set pa nan manipuri khara puraga lakpada miyamna phage honabada afaba makhalgi nomai kya puthokpadagi miyamna horktuna bolero pickup ama ga varna car amaga mai thakhrei maduda Tholakpa Mui Singh Secretary Singna Ngak Selaga Pukre Haiki Makatana Natokiba Varna Kar Adu Nito Konda Tatlaga Pana Honari the Kana Throgasat Kibdagi Namhodre Hairi Makatana Nito Bazar Project Geta Miamgi Iho Lakshin of the tear gas cell Amadi Mok Bom Kaya Kapada Mui Taret Lom Soktuna Indian Red Cross Society IRCS Manipur State Branch IRCS Bishnupur District Branch Amadi IRCS Impal West District Amadi Atai Private ki Ambulance Singna District Hospital Bishnupura Pukhatuna like Naki Bishnupur District Headquarters Dasu Bishnupur Kaitel Forest Gate Ta Miyamna Security ki Gari Sing Lakpada Nung Thajinba Amadi Nauri Kapsinba Taubadagi Pung Mari Kara Helak Patagi Masing Kangdana tear gas amadi bombs in Kapki Hospital Marung the Su tear gas cell home capsulaki Hospital gi Matak Tang Basaruk the Labor Laikai the Su tear gas cell Kaya Mirakta Kapsin Ki tear gas cell amadi bomb Kappa Miam Tankai Bagi Tabak Pung Magamin Yang Kutarum Karahen Bapawa
chatraba matung pungkhai amarom leplaga pung taret matung phawba mok bom tear gas cell kap khi amadi nupi manga yauna mioi tranipan asok apan nangduna district hospital Bisnupur da pukhatuna laikan nakhi aduga amana Imphal da pukhi hojik pharmacy mamang da tear gas kapsil lakpadagi pharmacy phawwa thongro dakhi ambulance singra mi porukpada security na sek tawba amadi asok pa nataba yarakpada Bisnupur da leiba BJP office mamang da security na singthabagi miyamgi ihawadu hena kansilakhi mani hairi Tonglaubi mihat yaning de misam hatpa yaning de angang hatpa yaning de lengak na misam miyam kunsi kanbiu Manipur dagi Central Force sing lokto kuki terrorist sing maru fangna muthatlu matik sa da was Minister from Thadokadabani haibun sing ba kholau ke launduna ngarang masing yam loba miyam na kumbi assembly constituency gi wangu sandang thongkhong dagi red zone oina laiba Chidal Mangjil lengang tabi sandon pokpi na singba Kungang Singda Tonglaubi gi thodok adu yaing da phongdok tuna kholau kaya lauduna mairai khongsat sat khre maira khongsat adu SSWC Club Sanangkhong 11 Star Club Sanangkhong mayai laikai Sky Club Sanangkhong makha laikai KAYO Kulakpat LYDC Club Lengobi KDO Club Kujuman Tabi CMYC Club Cyril Mangjil LYWC Club Lengang Tabi CAYDO Club Cyril Halup GSS Club Thawal Tabi CCYC Club Chandon Pokpi ISVVC Club Pombi Khok PCYC Club Sing Amadi Mera Paibi Singna Punna Kosam Naduna Satkhiba Mera Khongsat Aduda Saruk Yakhibi Cyril Lengang Tabi Mera Paibi gi secretary L Indubalana phono kibada Tonglaubi gi thodok adu akan bomong da condemn tawi hayaduna miyamna satliba mera rally asi singkhong singyaga yamna naknaba Bisnupur district amadi Sarsanpur district ki lona mafam asida Central Security Force sing asina aikhoi bu ngakani haiduna lairibasi ngasi phawba nungaina leiba ngamdri aduna Tonglaubi da taliba dasa asi aikhoi mafam asida su tholo haningai leite haiki Wafam simusu thammi aduga ek thangnabada napara masung tangjeng mai tharamaga tangthokiba mi singse social media da sanghallani harga ngasi bawda napat tangjeng mi amata sangbangamdra leiri ngasi bawda Manipur sarkar na hairiba area singse kari mata miyeng sangde haiba wafam sima thongna sauna aina hainini ngasi bawda Tonglaubi gi thodok ta leikidraba amasung narco terrorist sing amadi tongan ba maikei gi Singnarakliba asibu thengnanaba ngasi Jiribam gi loop kaya na ponsindura sem liba United Committee Manipur JUC na sinduna Jiribam gi Bauparada leiba Hotel Helena da pawgi mifam ama pangthokre pawmi singa unabadu da JUC gi chairman Mutum Maipaksana na hai Tonglaubi gi thodokta leikidraba pikliba angang ani amadi masigi ihodagi leikhidaba mioi ahum asokpa Mayam amadi hojik hospitalized tawriba asigumba thodok asi aikhoina han kadem tawki masigi makha tarpo oina border district ama oidiba Jiribam dasu aikhoida sabchana thokliba thodok sing asi narco terrorist sing amadi tongan ba maikei dagi singnarakliba mayam asibu thengnanabagi damakta wakat mifam ama hayeng ayuki pung 10:30 taba matamda Jiribam gi Bauparada leiba Irabur statue gi akoibada Jiribam gi apunbagi oina leiba ima mera paibi JDO azuka amadi kokomi Jiribam branch ki tongan ba organization singa punsilaga sem kiba JUC na seliba wakat mifam asida miyam punumagna Manipur gi apunba saktam singar leba asi thenanabagi damakta apunba JUC na santi poroknaba poroktriba phawba Jiribam gi oina su thenagani maram asina hayengi wakat mifam asida isa gi oiba Sintha lepiduna saruk yabiu amasung harau kumai mari leinaba thodok khudingmak lepiu Jiribam da leiba band party sound singba pumba Jiribam kaktanatana yum thangno state singda satuna saruk yabiganu haiduna su magna appeal tarokle Maina paibi ima singi loop sing aduga kokomi Jiribam branch ki tongan ba organization sing
इमा मेरा पाई सिंगा पुंसलगा सेमिबा सिंगबजी माइकी कमिटी वाकत मिफम प्रोटेस्ट सिटिंग प्रोटेस्ट असिदा मयाम पुनमना सरू यादीनमता कोई मरुना प्रेस कर हौखिबा अप्रैल की टांग 3 मणिपुर की बिष्णुपुर डिस्ट्रिक्ट की टोंगलाउबीदा कुकी मिलिटेंट सिंगना बॉम्ब कापसिलक्तुना पिकलिबा अंगांग अनिबु तमथिना मिहा अदुबु मणिपुर कनबलुफ आसाम मकलना थमोई सोकना नुआइतबा फोंदोकली थौदोक अदुदा तमथिना सोकलबा अंगांग अनि अदुगी अपोपी बुसु मपू की थौजालगी फरकपु ओरसनो हाइना मपू इंफमना थौनिजरी थौदोक असिगा मरी लेना खोइसाउनरबा मियामना सेंट्रल फोर्स की कैंपता खोंजंग चंगसिलुबदा सेंट्रल फोर्स ना कापथ्रोकपा नोमैना पांद्र लेखिद्रबा मिसम अहुम अदुगी थवाइना लायमलेंदा इंगना सिंगना लैबा ओरसनो हाइना मपू इंफमदा मकलना थौनिजरी मखाताना मणिपुर सरकार ना थौदोक असिदा सेनरीबा कुकी मिलिटेंट सिंगबु अहक पचेराक पीगदबनी लोइना लेखिद्रबा इमुंग सिंगी मफमदा मणिपुर सरकार ना लाख यांखई की सेनफम पीगदबनी हाइना मकलना मणिपुर सरकार दा तक्सिलगनी हाइरी थासी तरुक अमदी तरेट की लोनबा अहिंगदा ट्रोंगलाउबी की लाइबक थीबा थौदोकता पिकलिबा अंगांग मचा अनि बोमना पानबदगी लेखिद्रबा थौदोक तुदगी खोइसाउनरबा मियामना खोंजंग मैम की खोंजंगदा CRPF ना नोमैना कापदा लेखिद्रबा वहांगबम बॉबीगा हेक पोमिनबा मचे वहांगबम निंगोल ngangbam ombi soneana mahaki mokpa nupa bobi misamni ipa nupa gi asengba asumba justice athubada lengang phanganbiu akhoi gumba isil ipa kainaba masil manau kainaba macha masu sena khainaba lamdam sida masing thingamdre lenga ki mapa mapi oibising mikap thokpiro idamdam ase amukta kanbiro haina yamna pendana manipur lengakta thamlaklei wafam ase ngasi laikhidraba wahang bobi gi mama gi mapam kumbi AC gi wangu terakhong gram panchayat ki manung sanna leiba terakhong ward number 7 da leiba mama gi mam yumda pangthokpa pawmising unaba amada laikhidraba wahang bobi ga hek pawminaba mase sonya na phono khibani wahang ningol ngangbam ongbi sonya na makha tan hai khibada masin mopa animak yamna laibak thina haurakhi piglingedagi hauna apokpa mapa ga matam kuina laiminaba phanglakte apokpa mapa hojik leiri isin upa animak apokpi mama gi mapam lamdam terakhongda lerakpani haiki laikhidraba wahang bobi gi loina bina phongdokhibada mapurabegi asengba sumba justice lengangna phanganbiu ipuroibana leiramliba mafam terakhong asida mahaki aroiba mathau mangam pangthokpa pami leibak yamnasu yahanbiu haibo khamsu phongdoki badi kari ulina bado mayam no mutagi ipagi niya base chad mayam lani singa sisai manipur de log do bilra mayam na akoi am no ware akoi ko nahi mare base awa bandagi kale se ai mayam base magi lam no mai khong de le akoi ga maga tonga na lei bayam no kuire 2015 dagi akoi ipaga leiminara tre chilu padi Kalipak Communist Party linkhat kibagi nipu tarulak suwa common palan thoram tongan pham kya pangtok na khrei throng manung sana Indian Occupation Force singi longnam langda thoduna thawai thakraba thawsing phamda minute ani 2 minute left nei kai khumnaba utkhi throm asigi sarok ama oina sing amasung tamdaleba khul singi khungang singda hidak first aid kit singba amadi athum haun singbasu yenthoke ngasigi chairman ibungo ngangomna mahaki paujel Pat ulaba matungda revolutionary education policy of Kanglaipak Thaudoki Aikoi education ecosystem da sathariba unfair amadi corrupt practice asi thengnaba ngamnaba party asina kupna thijilaba amadi khadar matungda repok asi develop tawbani masi KCP gi education regulatory authority na implement tawgadabani hairiba repok asida tongan ba fundamental directives sing yauri masigi manungda academic session 2027 dagi admission fee sa da kunthangwa hantawa aduga sahi gi July tha gi tang amadagi tha school fee sa da kun hantawa mathang sahi gi session dagi mairoi chamagi manungda amadi free da school tamhanba asina singba kya yauri KCP na piriba fundamental directives sing ase kadingba school college university official nana imyo amadi organization sing na indaba tholabadi marali matung ina dandi pigani hainasu KCP ki sirol amana phongdrokli
बिहार की चीफ मिनिस्टर नीतीश कुमार ngasi चीफ मिनिस्टर फम दे रिजाइन तौखरे डिप्यूटी सीएम समर चौधरी ना बिहार की मथंगी चीफ मिनिस्टर ओरगनी महापु बीजेपी लेजिस्लेटिव पार्टी की बिहार की लीडर ओइना खनखरे हयेंग लोक भवन दा वासक लौगी थ्रम दा प्राइम मिनिस्टर नरेंद्र मोदी सु सरुक यारबा याई हाइरी हौजिक अरोइबदा मरोइ पाउ पिजरी चीफ मिनिस्टर युमनाम खेमसाना यूरेनबमदा सेमगलिबा रेलवे स्टेशन यंगसिनख्रे Safe School, Safe Hospital and Fire Safety Awareness Society together for fire prevention haiba thimda Fire Service Week 2026 pangthokre. Thinungaida miyamga security personnel singa akan momongda bungnakre. Loinana Bihar ki Chief Minister Nitish Kumar Chief Minister famdagi resign tokre. Ngasi ko hindi image problem sandok sa bamatang asil lojere miyam ko na khurumjai.